nupi mana khara hangadra hairaga o tong nei kai ba khangkhidra haiba hayeng ne phatta nung do ira ka doise sagai se gi idani ne nangdi pura le sabi pharmina kaibo nati hojik pu aina madubu nangonda taktra leibi yaba matamlane nungtigi unai do di college ta una ba habdi du natine pakang lai sabi oibagi de ka chabada adu madi sung fang dre aribo nupi makhal kaya ama thengnari nupi makhal kaya ama spulei masak phajabi irang tobi lari gaibi pesa paibi moi mem sidagi nangna pukdong tongali si kaigino mirak tinyarui nang sine chasidi para phaba phada bai su nataba wangang da bai bu mi bu pangphu da phuine sigumasine moli moli yam kallise adudi toramoida nangsu nangna ma nungsiri ne na tawrido mana di nungsiri nungsidrira aina letharaga hospital pukhatpadura nangaisa tasingna waina phongdokpadi haite khumdri kai gino masing ajibo abema ayum da leiti damja kai leba nangde yasango pasida nana jina khada kapise phateba lo sangase lo imungda lo hoi mabo akhoi miyam tangdan ne hekta hu honaradam ne hoi mayamna tawri basisune tawdaba yadi mama hayo isa siam wai kapadine masana waba taba mani na khangna manu fadu de senthokrini ne mabung ne na aidi thajarude adai bung duna dum pugre dana adai de jackson ni ti khangan ge dana moi kai masanu pi mo posta bi mai bdo adu ek chendan nungsibase hongdo hongjen yabra hongtoke hongtoe habiduni nangaina lepodabni kaino nang ai gain toresina heis kananum lamida kuire na lakpa ai ngare troke ko kaino nangna tawri sibo taxi sum cha cha de sibo kai dawra ge ba se thong jeng ta hangu se as khoi ma sidi ba ai bum to tumalu ba kaino nang ai mung yaksam biduna ayang nang gi gan zo ona dum ta saluda taisini ngai gi ne nupi gam ta leite orchid to ko lo salo na hare na handak su aina kadaba yadabni lukoi ai minister oidaba yadabani ne shyam gi imungda maram amana tra ama pisandra ne wathok thol madugi sarang ne ngai tanjadu dane kudong chaba lorga sel haithaba yaba haitharaga mi sik thongna batoksi pakum pame pakum leite leite bdo nang na lehinga dab natra ai tan leba ai sak to photo da kainom tawbani adu ersu ish ayang khema paire da o hing bajare tanja khang toy dia adu khoidi corruption muthak chen tholopani susan sen uradine mi thaklo da kan amta leite corruption mutat padane corruption sange kaigino mafam sita nai puraga laise mafam se aimta chatribagi lakpane aduga nangsu puningba got it adu ke dogi ingis kem thodi as se khudado o nangi nu piti dar jare orchid leire na hagi dawni mi man ba wat punu fa ajdi pamdi pami susangi watase nangse gi nakte yamna thamningi adusu punchi chupagi adui ni pido na tade nang nupi enta leitrabo ai ni yaningdre haise tasing ni yaningdraban yek tho gai doregi ma nasa na suda aphabam ta oiroi ne ima adu hojik chana de kaino yek thokpabu sana da balai bro ai nangi lepira di yara manatro yade adu de ge dawai